Thazana Oriba Top Mana Cookie Militan Father Pukipa Ziribam Gitadokta Miyoi Mangaki Asiba Sang Pangraba Matunda Lemhouriba Pangdana Lakpa Nupiamagi Asiba Sang Su Ngasi Phangle Haina Thazana Oriba Mana Makatari Loinana Asiba Haksang when a Pankraba Miyoi Mangagi hakchang Post-Mortem Tauba loire Haina Su Thazana Oriba Mana Pali Ngasi Fonkiba Tuan Manipuri Sifong Singamasum Tokiba Taudoa Tok Singdagi Maruevi E Pau Sing Miamla Tamzagi Hanmada Ziribam ki BJP office bearers in BJP Tigi mass resignation Taukreba Paumutang Miam Hanboy Tamzari Atopa Paumana SP Nectarna Numai Kap Thorak Pani Hava Taudok the Kokomi student front ki Taumiama Lakitri Amaromdana Lamdam Masid Hausi Oiriba Piba Masigi Matangda Kanana Bangasi Numidang Weram Pung Taruk Minister National Democratic Alliance the Yauriba MLA Singweba Mipamama Gaukre Hairi Atopa Paumandana Ngarang Ziribam the Kokomi student wing na Sangslakiba Kongjang Amada SSP Combat Sanjanwam Nectarna Nongmena Kapada Mahiru Emma Lakidaba Duga Kongjang Emma Tamtina Swokibagi Tawongadu Kokomina Taraina Lauti Maraliba Sanjanwam Nectar Kudakta Tabaktagi terminate Ogadavani Amadi Logi Matung ina Serak Pigadavani Haina Kokomina Langak Takslakli Atopatian Bapaukrana CRPF ki Dizina Yingsili Central Reserve Police Force CRPF ki Director General Anis Dayal Singha Manipur ki Hausik Ladibi Irangi Pibam Yingsinanaba Impala Tunglakre Paugi Likuna Manhai Ministry of Home Affairs ki Pautak Matung ina CRPF ki DZ Anis Dayal Singha Mapamasida Lakpani DZ Nangasi Numidang Isteki Tuan Mapam Singda Ladiba CRPF ki Battalion Singi Officer Singa Video Conferencing ki Kutang the Ladiba Pibam Singi Matang Watana Kiari Panbayabadi Senior IPS Officer Anis Dayal Manipura Tuan Ba Capacity the Matam Sana Manipura Police Officer Oina Tabak Toroklabani Hari Atopa Pao Madana CM the MLA Singi Mipam Kokre State Asigi Housing Oirakliba Piba Masiga Madi Lena Minister N. Beren Singana Heng Numidang Pung Taruk Taba ruling MLA Singaba Mipam Amakokre Hari Presna Pangba Pau Likunamagi Matungina Hayeng Minister gi Secretariata Pangtokadoriba Mipam Masigi Damakta Ngasi Mangzona MLA Sing Ayib Sirol Taduna Saru Yaranava Kangan Krehari Atopa Pau Madana Lishi Priyana G20 Summit Cookies International Theorist Haina Fongdokre Malemgi Saknai Ravi Climate Activist Lishi Priya Kanguzamna Brazil gi Rio de Janeiro da Pangtokiba Malemgi Yamna Marueva Mipam Ama Oiriba G20 Samitanga Siwanga Krena Lishipria Office Sirola Manhari Mipamaduda Lishiprian Cookie Singasi Angang Pawa Hatpangamba International Theorist Nihana Akan Moa Pamalem Gilusing Singa Tamkre Lishipria Bu G20 Mipamashida Saru Yana Bagidamak Brazil Gilengana Seva Tarakibani G20 Mipamashida Bharat ki Prime Minister Narendra Modi Yauna Malem gi Marueva Lusingba Kya Saru Yari Mahagna G20 Mipamadura Mitay Sing Justice Pami, Justice for Mitay, Justice for Manipur Haibu Kulau Kasulaki, Zaribamdigi Imungamagi Angang Hum Yauna Mi Taruk Tamtina Ot Naiduna Hatkiba Madi, Ahal Ani Hingna Maitaki Batagdo, Malem Gimiamna, Nindata Pomtui, Pigliba Angang Sing Hat Pibis International Logi Matung Ina War Crime Nemadi, United Nations Shiadi, Kulai Pai the Maralaja the Bamisam Nupi Angang Sing Ikai Kumna Mahan Biraba Matung, Tamtina Hat Pibisi. Sadagi Suhen but Yamna Tukusaba Tawong Haina, Lishipriana Piana Pafontoki. Manipura Tokli Kangluki Irangasi, Anoba Climate Waramani, Masima Hoksagi Kusembu, Nungshiba Kangbuga, Nungshina the Bakangbu, Anigi Merk Tokpa, La Nehen Sumagna Makatana Fontoki. Magna Ngarang Brazil gi President Lulada Silva Unakimadi, Manipur Gilangan Piamas Kodoltamki. Unabadu the Malem Ginaha Singi Mochinduna Malemgi Inakula Valevak Singaduda Ngasi Climate Crisis Asina Tualiba Loire Sakolakli Valevak Yada Amang Atakia Climate Conservation Pinava Loss and Damage Fungi Demand Yawasiro Lamas Z20 President Pisinki Wapam Singasi Lakli Benituka Numita Malem Gilusing Sing the Putokuna Kanagadari Lishipriana Fondo Kiba Atay Wapam Singdi Loire Valevak Singda Athubuda Climate Justice PBU Amadi Climate Education Mapungphana Malem Gilevak Singi School Singda Tamba Pangalo Masina Climate Change Tengnabada Grassroots Level the Asoba Mai Pak Oiganemadi Deforestation Asi International Crime Amani Haina Laptok Pinaba Malem Gilusing Basinga Dura Takshinki Makasa Tarak Poina Topapa Mana
MLA Minister amata pham thadokpagi se pisilakpa leithri sauraba miyamna satharakpa tungan ba attack singna maram oiraga ngarang pham thadoklagani haina social media da viral oirakhibada yaukhiba MLA Minister sing pham thadokpagi sirol ama pawba speaker da pisilakpa leithri madugi mahutta Union Home Minister Amit Shah na kaura ihaiduna Delhi da sangshinana bawkhre Manipur Legislative Assembly gi Speaker T.S. Haidrabatana pausi asida hai maakti Imphal lengdana lei mangon kanamatana Delhi da sasi hairakpasu leiti kanamatana kaurakpasu leiti masigi sumathakta MLA amatana pham thadoklagi haibagi sirol ama pawba bisilakpa leithri Mahut Minister Yumnam Khemchana pausi asida hai maakti hanadagi hauna Chief Minister oiriba Biden masamaksu thabak ngamdragadi pham thado haibasi anira khaikrabani makhatana mangona pham thado hainabagi maram leitre माकी मतंगना पार्टी की लुसिंग दिल्ली दा लाकदबने हाइना खंगलकपसु लेथि हाउजिकति मियामसी पंदोम लोमना साउनख्रबनिना दिल्ली दा सतुन वनोम लुबगी कानबसु लेगदब मांदि मणिपुर इरांग यामना साउना इरांग थोख्रब मतुंगदा ngasi Consumer Affairs Food and Public Distribution Minister L Susindro ngasi Imphal halakre marks natana hianglam AC gi MLA Dr. Y Radesh Shamsu Imphal halakre aduga BJP gi MLA Kumoksam Joy Kisan di ngasi ayuk Imphal laklam laga numidang wairam pung mga tabada delegate amuk Imphal thadokre hari atopa pawmana MLA Joy Kisan gi khongrau phawba pukhibada pendaba phongkhre Thangwaiban Assembly constituency gi MLA Kumoksam Joy Kisan gi yumda ngarang numidang mayam ama sangshilalaga thugai kokhai tawrambada natana MLA gi khongrau amadi atai polam kaya marum puraga sikibada tagdo na pendaba phongtokre Tagdo Women's Wing gi General Secretary Loitongbam Sundari na ngasi pawmi singdaiki miyam gi thabak mayam ama tawriba masum laibaki isu kya da mangjil thariba MLA gi yumda attack tawriba singadu kanana kanano haiba mari lenaba singna sengdok pirakadabani haidi magna haiki ngarang si thangmaiban United Clubs na thangmaiban pumba total shutdown loktoktuna lambi thingbugi khongjang sangsin baduda aikhoi punamak saruk yaruraba matungna numidang wairamda Miyoi kangbu ama MLA Joy Kisan gi yumna sakre haibigi paw khangki maduda kari su khalludana wari sanaraga yagan haina lauraga miyam ngaiduna lekhi adubu lakliba Miyoi singaduda kari laibagi hanglubuda pakum amata pidana MLA gi yumna sanglaga araiba posai sing thugaiba horakhi Miyoi singaduna lining thauka sangbada madu lining thauka ni madu thugaibi ginu haibada tabidana singkup sana thugairamki lakliba Miyoi singadu thingna bo honabada nupa singaduna nupi gi thabak tu pairaga induna nupi sing phawba lemna tharamkidi loinana MLA gi tumpham ka phawba sangsinduna phamung saikhaiba angang gi lairiba computer phawba thugaiba angang gi sel sandi yauna polam kya laklamliba Miyoi singaduna puraga sakhiana spauks na makatari ngarang gi Miyoi singadu iramda masi kananaba masu Miyoi taruk laikidaba dugi pendaba phongdok lakpa mande Miyoi singadu lut tawu lakpani hana dawi ngarang satharama Miyoi singadu karamba duki Miyoi singno haiba miyam singdok piro miyam khamthengna waraba matam masida asigumba thabak satharamba du laibak thibani MLA K Joy Kisan MLA oiba tokpa natragana toktabiki wafamli thamaiban AC gi miyamna lepkani atopa AC dagi lakpa mina lepkadaba nati maram sarabadi MLA tokloi hairabasu miyamna tokongani maram sadarabri Joy Kisan MLA pham thadoki hairabasu miyamna thadok haloi haikenasu paws da makhatana phongdurakli adu hausukuina di miyam paws matang solution jarage masu miyam pura no update ngamini sena channel sigi mekei degi thamjare